Kasi sandok-chariba thawamasi Diamond Radio na sandok-chaba Crime Reports. Nupi angangsing dathokliba tongan-tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjaduna miyamda khanghanjana na honajaba dugumba program amani Crime Reports. Ngasisu case ama puduna lakchari Diamond Radio ki Crime Reports ki ngasigi tangkak asida Mumbai gi mafam amada laisabi ama thongnau amada munna yengduna sangsar asigi chatliba lengni paliba asi mathwai yam nuwaitana yenglami madugi matungda mahaki mama changlaglami hojikti nangni yenglibadu karino sangsar asida nangna aini yengadaban matam loire hojikti imai sana leigadabu khongpamse siba natana karisu upai ma leite sangsar asida leiriba phajaba sing nahan makhai yengle uredana ngasidi ibani punchise loisana nabagi leplabani aina lepliba khongpamsida nangchu soidina yagadabani asumna kari maramgi damak kari tawrubagi damak mama amana machada sangsar gi phajaba loire ngasidi ibani gi punchi loirabani kari gi damak haribani asumna khanghauduna ka adu thong lonchinduna mama macha adu thori yalaga sine nabagi damak sem sarami machano pina siba makti siningkidi adu makpo mama na yam kan haiki ibani hojingna siba natana kari su pai mata leiti nangna maduda thengnagadori bise karino aina thengnagadori se karino migi mungda aina thabak su leraga nangi dam aina kari tawbu ngamdoino aina lebliba khongpamse nang yagadabani ima isagidi lebliba khongpamsin aroibani asumna yaningda machanu pibu mangakta thori kongoi hukchinduna amadi mama su hukchanduna punna chongtharaga thori yanduna siram karigidamakta thori yanduna siribano haibasigi wari makha miyamda muktamjari Mumbai gi mafam amada yum ama lerami imung asi joint family oiba imung ama lerami machanupa ahal sorab machanupa yaima bimal sikhagi nupa loinana machanupa atomba dharam hariba sing asi yum adu da lerami khanghogdana noma ayuk amada yum asida leriba sikhagi matai gi nupi aduna ayukta phamungda cha poroklaga mahana haiki kari tore nangi nasada dak meham lerisidi khujinna khotpa adudagi atei dak mayam lei karino nang sedak sidi matam aduda sikhana harami sikha hariba nupi si bimal gi nupi ni sikhana haiki aisu khangde hantak marakse aigi sada sumna dak se hekta leramni karigino khangde kayam kurege haisibo nang samaina dak leibase khangde karigino khangde aduga ai sa se poktek te ga lerami askarigo maram ama leramani adudi nangi se masi yamna chingnei khangde ai karino ai sa se tha ani humse esmaini hakchang che dum tawdunu lerakpani ado aisu wari se haige na tawraga haiba ngamdaduna leibani haiki madudagi sikha police station jala complain torami police na ngangna phoromi nangna leiribi yum aduda nangna nangi na sada karigumba khara tawru matungda nangna khangde haibasi karigino masina takpadi na koigi munungda leiriba mi maya madugi manungda miyoi amana nangbu wantha halaga natraga nangonda kariguma posak ama pijaraba matungda nangi na sada rape tawboramani aduba akhona chin haibana di yaro nang rape tawki amasung tawde habasigi matangda medical examination ama tawdaba yaroi matam aduda sikhagi imung manungda leriba makubo manembo matei gi nupi loinana manau nupa dharam makhoi punamak aglami imung aduda wa oina ngangnarami imung asida mau oina leriba aikhoigi sikha si yamna pharoidori sigumba wafam amabu imungi badnam oina nabagi dama mahana police ta sigumba case ama pukhaliba maram karigino imung asigi ahal ama leriba miyoi da mana hana haidana mana asumna chatliba sikarino haiba wafam manau nupa dharam na hairam doinana mayamba sorop suyam sorami masigi nupi se magi mong mato imung sida wa ngangdaba mong mato sina khoina yamna chingnabu kuiragani masi maram chat kya pharangdaba mandi mana maram chat phatraga khoi myam chingnana bu honari maram sikarigino loinan imung du leba mapa ahal makubok adu so hairami masi khoi gi sagai si senthana na ba amadi imung manung chi senthana na bagi damak tamasigi nupi sino honabani mahana toriba sikarigino tanja adu da police laklami police lakpa adu da yumgi miyo se yam ngaklami police na haiki nakhoina karigino khoi lakku matam da ngai sibo yum asida mau ama tha ani hungi mamangdagi ahing khodimakta nupi asida rape tawribase imung asidagi mina natrabadi kanana rape tawgodori imung asibu ahing athengbada mangonda karigumba ama pijaraba matungda masa khanghandana rape tawruba matungda masada tariba dak mayam masinadi mahakse imung asidagi miyo mana rape tawre haibasini adubo akhoi thigatkani nasana naralgi matungina naral yajo naral asi yajadaba tarabde khono lokopto loina purga amamam to wahang pahang tawrobade phaboiroi masigi matungda police na haki sikhagi nupa so thuba matam digu maste korokna ba khono nakhoi pulap ohang pahang tawdaba yadi
असुमना पुलिसना केस असे थिगतपा हौरोलमी पुलिसकी केससिंग थेंगनरकपदा ख्वाइदगी अंगकपा केस अमा ओइखि नुपी अमना मसादा रेप तौखि हाइबदा नुपी मसाना खंगजदे हाइबा वाफम असी असिगुम्बा केससिंगदा यामना अनौबा अमु ओइरमनि अमदि मसी वाफमसी यामना ngakna tholami adumapu nupi asigi masada tariba dawkom amadi yum aduda leiriba miyosing aduda police na singnadabadi ngamlamde masigi matungda miyoi amamam tang oina interrogation tawba hoke makobokta hangki makobokna haigi icha gumlabi aigi imaududa aina kamaina rep tawduni sigumba case asida noina aibu ya holiba simaram karigino lebak miyam sida aibu mingchat thinanabagi natro nokoina torse police to yam sawrami masigi matungda makoigi mayamba ahal sorop tasu interrogation torami maduda hairami aigi inau nupini aigi inau nupidabu aina sigumba thabak tawgadro nakoi ne ngonda hanglibo hangsi amna tukachabo hangni madugi mathangda manau nupada mo hangam imung asida aigi badanam tawnunabagi damo mi si watre nakoi mayamna honari se angakpani yum masigi lanthum property si yenaba matamda aisi yum dagi sakhinanaba yum sida leitananabagi damoktani ne mayamna honari se wafam asidi aigi mangda phawga aina mangdabo wafamni asumna haiki police namu adudi kana chingnaba le imung sida leiriba nupa noi puno mangna amata nati haragadi rep tawdorisi nakhoi imung sida kana oibe atopa kana sangi noi imung sida matamaduda dharamna haraki o akhoi imungda khoigi nokar male mahak si chaksang da tumani mahaki maming bablu si pharaga hangagadi soidana khangada mal madudi police na makha thana bablu gi yumda thirakhiram bablu yumda leramde wathok adudagi mahak yum aduda laksu lakhiramde mak mafam amuda lekhiram masina police ki maikaida mahak pu yamna chingnaba suspect amoram matungda bablu thibada bablu gi yumda bablu leramdabadagi bablu gi apokpa puruga police na lakhi amadi interrogation toki machano pa kadai de lei haina phuki madugi matungda machano pa khangde machano pa di aikhoida hairamdana chakhi haiki nachano pa losaliba maram karigino nachano pa losalibadu nangchu aphabu haina mapa so phuram loinana bablu gi mamana mapa se thadokpiu mahakti mana chaningba thabokta chatpani khoida hairamde haiki adubu ma karam mafamda chatlamgani haina hangmada mamana hairakpogi matungina bablu thigalami amadi bablu fara matungda yamna thina puraba matungda interrogation tawba matamda babluna mahakki maral leiti mitna phawba kanna yengba ngamdaba makhoida aina imungduda leiriba mau amada aina karambali chatchadoriban adusu makhoigi ka thongloliba khaduda matau karam aina hanglaga changadorin aibu imung achida thabak macha sui aton mani engonda taisalaga phagani haiduna makhoina tawba thabak ama engonda sijinnana bhonaba se masi yamna laibak thibani hoi leita laire dagi ai migi imungda thabak sui adubu sa ai migi nupi angangda aduguma mi yengyengba ngama mi nate aina chinchengo nangumba kaya nine sigumba case to chenadana khoina phagatana phudatana tawgri mensa nangna chinchengune chumna haring asida hanging asida nasana naral siajo adu natragadi ko police akhoigi maning mamang onthuoga phuruga ising hairaga phuradi sab aingonda phuning labasu phubiu adubu sab aina haijari basini wafam asida aidi ai karimta chenajadi masi punamakse imung aduda leriba dharam sing haiduna aibu yamna nungsidabani makhoigi imung duda mayamba sorobka manawnu pagasu yanadi manawnu pa amadi mahaki nupi sikhagasu makhoi amatai nungsinadabani lan thonggi matangna makhoise adumak yenaduna lebani mapan thongdadi nungsinaba saraga makhoise manungdadi yamna yengthinabani asumna hairaki loinena police na matau karamna no asumna imungda leiba mau amabu nupa amana kari posak pijaraga matau karamna rep tawgadoribano haiba wafam asida police yamna ngaklami police na muk makhatanai ki sikha se blood test taw mahaki ida tonganba tumnanabagi natraga masa se wanthananabagi karigumba chemical sing mahaki blood to yawra haibadu test taw haina police na makoi police ki miyosing haiki masigi matungda imung adu da makoi yam khanaram machimana amaga makoi nungsi sanana leibagi mong toromadu masa gi manungda leba thorum sing leng phungtong narki masi punamakse akoigi imung sida leiba mawchina tholibani masi mataina sumna harki masigi manungda imung manungda yamna ngangarami bimal su police na kaugibagi matungina police station da lagla matungda police na haiki nahaki nupi da tholiba thodoksing sin nahaki nupi da nangonda phone toroktuna haidrum marung karigi sabmadu mahana wafam sing asi imungi izat ki khalaga haida bora masya natraga thodoksing asi thokre haidmana aina mahaku inthok piropi ya haina khalam bo iram masya police na haiki nang imung sida kana chingne aini imung sida chingna kana su lejede adubu thabak se imung sidagi miyoi amana tawbani haibasti soidina oina police na haiki nangna maduda kana chingna bale imung sida leiriba mi singsina ai khaktang sarkar gi thabak tahoba makoina tahodaba sida aibu nungsidaba ayamani fare nahaki nupi medical examination tawri madugi matungda nang unaba yagani
loinana nakhoi yumda chalo duga makha taba casing asi kari togudagi habadu aikoina korokku matamda nakhoi lakadabani asumna yumda laklami yumda lakku matamda imung manungda yamna mak khanaramba aduda imung aduda changakku matamda bimalna sikhaga imung aduda changpu matamda imungda machi manausing khanaramba aduda bimalna hai thokliba thodokse aigi nupida mayamna loina tainari marum sikarigino yum masida leningdrabadi yum si thadoga chakkiba yani yum asidagi akoi tanthokigani haibagi wafamda mayamna khanaribado madugi wafam aduda khoi yaba ngamlo yum asida ijat manglibase aigi nupini ado madongi nupi sing nate marum asina kanana rep tawi tawdi haibado loina thigetpa matungda khangba yagani asumna makhoi sing asi imung aduda khanaba matungdudagi mathangi numita sikhagi mama laktuna sikha punanabagi dama khairami machanupi sikha mafam asida leiba pamdre imung asida machanupi gi ijat manghale imung asida leiriba nupa sing amata thajaningai oidre haiba wafam phawa haigi matamaduda manembok adu bimalna themjanki mayamba ahal sorab amadi apokpa aso leikaina phawba makoisi nimbu ngangnabana makoi leibam sabam khanglamde masugi matungda pulisna leiriba imungi miyoi singasida khwaidagi jingnaba si mayamba ahal oiraklami mayamba ahal oirakpa sina mayamba ahalgi private company amada thabak yauriba adu pulisna thiba horaki pulisna thiba horokpa matamda mayambagi office manungda tongan ba natai sadaba cassette sing porn cassette kaya marum phanglami loinana mahakki laptop ta yaurumba natai sadaba film kaya amadi mahakki mobile phone da yaurumba natai sadaba film kaya aduna mahakku sorab amuk hana police custody da thamduna wahang pahang torama matamadu da yam thina phurami imung asida nahakki nananu pi phawba nangna lemna thadaba amadi asugumba thodok nangna chenarga aikoina case asibu thijilingai manungda nangna nakoina na punanu honaba marum kaigin ha yam thina phuram adubu hoi ai nupani ai porn site ta changaga yeng ai cassette leiraga yeng adubu aina sigumba thabakse karigomba mada tawde masigi matungda mahakki nupida so hangki mahakki nupina hai aigi nupana tawba thabaksing aina mate yetpe yadi kaidoruni yum palabanina makoina apam pamda de yeluraga aikoida khut tharaktuna phure adugi sarukpudi makoina yananamagi da makhonaduna imungsida leiba haibase mawmo ina yamna wana lerki mahana tawba thabaksingda yaningdaba kya leirabasu aikoi haijaba ngamakte adubu mahakna sigumba singase manau nupi da sigumba lamcha chalamgane haibasidi thajadi haiba wafam hai madugi matungda nongma athengba ahing amada imung asida leiriba dharam hariba miyosigi makokta imung asida leiriba mi amana makokta suduna mahakko hananabagi dama honarami lemaida dharam tadunu lagi mahaki apopi mamana dharambu thengnaki dharam siba makti sihodre police na yamna ngakki rape case amagi matangda thijilingai damu imung asida mu live attempt tawbagi case amada amung na thairaga chalaba masigi imung sidi angpa imung ni hawjik tawriba thabak sing asida makhoi karigi damukta tawribano haiba wafam singsi asumna hospital da layeng laba matungda dharam mayumda halaklami mayumda halakpu matamda mahaki mayamba bimal amadi sikhana mahaku taramna okna honarami matamaduda dharamna makhoibu inthoklami sikha amadi bimal makhoigi mawong aduda ikaiba phorami police na imung aduda search tawba hoki imung asida leiribasi rape case ama loidringaida mi hatpagi kari mari leinabase khona thiba tare hena thiki adubu police na case asidagi yamna tayonaba mawongda case asigi sakhi sabon khara phangba phangi sikhagi ka manungda e tairaba taltaknaba ruler adu e tairaba plastic amadu yomsinduna thamba thengnaraki maduda tairiba e adu bimalgi e aduga manaram asumna police na thiba yaba thiroba matung mahaki ijat mangali haibagi wafam sing asi koina chalaga lekai punumakta thabak toromba imungduda bablu haiba mi edaso lekai da lebam chapam khangdraba matung police ki miyot minaida amadi thokliba thodok wa thok singda chenaba amadi imung sida leiriba miyoi kaya marambu ngahalita police ki case ta asuki matik police na thigat pa asina imung manungda yamna nungaitaba lekai miya mamangda badnam oiba thodok kaya thoklingai gi marak asida faidigi na thairega nakal amarom da case asi chalam police na imung aduda punna makhoi leiringi matamda sikha da hairam sikha haujikti case asi na hangna nakal amarom da puraga chanaba honarbasu aikoi gi khutagi dinangna na thaiduna chatpa ngamlaro maramdi punamak asi nangna tawbani nangna imung sida nangi nanaw nupa dharambusu yung si tantaknaba ruler sinangi natra sinangi kadagi phangmani aikoina test tawre sida pakliba e si masigi blood sample asi su chanari haujikti nang karai sengadori nam thak tawraga case ama pansalaga imunggi miyoi punamak ijat manganaba honaba amadi nangna tawriba thabok tharom asina nangbu naralgi matungina dandi phangloidabugi maram leite
mi hatpagi case mak natrabasu nangna toribase crime amani adubu crime tawbo midi crime gi matung ina nangna tawriba crime adugi matung na dandi phangba tab kari maram gi damak nangna masipuna makse tawbono asengbadu nangna haibana phabana natraga police custody da puraga nangbu wahang pahung tawraga nangna sana haidopuna phabra matam aduda ing taplabi chingkholabi mahang hairaki mani imung asida kanagumba matana ingonda rape tawkhiba leiti adubu imung asida ina laman khumba makhak pangki ngasidagi matam kharagi mamangda aiga luna tinajabi aigi lekaigi aigi imanabi amakha imung asida lohongba thokpagi dama lakhi lohongbagi damak lakhibi aigi imanabi mukta mafam asida imung asigi ake amau amadi lohongnanabagi damak sinmada thabak ingkhang mateng pangba laklam adubu nongma lohongba numit asigi numidang wairamda yumthak amadagi mahaki mafi marol segairaga mahakpu imung asidagi mi amana rape tawraga thadoraki matam aduda mahak kanana rape tawbano haibasa aina hangkiba matamda imanabi aduna haidokide adubu makhatana mangondagi aina khangnanabu honaba matamdadi mahaki yumda chatpa matamda ayuk anganmada mahaki mama amadi aigi imanabi thauri yanduna siramki makhoina imung asida lohongba yawba laklaga makhoigi punsi mangnanabu oiki imung asidagi mahakpu rape tawkhibadu kanano haibase aina khangde adubu imung asida leiriba miyoi amada aina imung sibu ottuna nairaga wahanba pangki madumangna aina tawkhibani matam aduda police na haiki wa sikha wa adugumba thawdok ama thokpa matamda police aikhoi leiribasi matamduda police ta chalaga wakalaga madugi apapata du thigalakanda case adu nangna mai pakadabadu maram sunglei leitana nangna imung sida nangbu rape tawre harga nasana thanda dak lehelaga kanaguma mi amatana nangbu rape tawkidana rape tawi haijalaga case asibu ona tainaba amada puna naba chatpa haibase nang naral phangadoribani nangi namanabi muktana lekhidabadu kanana karigidabak imung asida rape tawkhibasi kanano haibase nang khangba ngamlabra ngamde police ta FIR ama palaga case asi thigatkadabasu nakhoina thawai yauna honade asuk kuiraba matamda mama macha aduna sikhraga imung asidagi mi amana rape tawbani haibasidi achumba wafam oiramba yai adubu case asi thijandrabadi khangba ngamo asumna maralgi matung ina sikha mahana toruba maral imung manungi miyoi sing court kahanba aranba maral ama semjin sajinba adugidama ma tha ahum phadok pirami tha ahum phadok piba adu nupi ama oiba maramna mau oiba maramna amadi mihat mipunda chenadaba maramna athuba matamda mahak belda tholaki belda tholoba matungda mahaki mapuroibana imung asigi jatmangna bahonabagi damak amadi imung asigi mau ama oiraga wafam sing aduna mahaki sagai gi mingsat asi thiali haduna imung adudagi mahak divorce tawnanabagi damak aruiba che iduna tharaki mapamda halaklaba matungda police na amuk thori yandona siramliba misi asigi matangda kana thigalakpa matamda mukta haribasi kanano karino haibasi lekai gi miyogi machindagi khangbo ngamki sikhagi mamanabini sikhaga luna tinabani imung asida chalubadagi makhoise nomanung midang wairam ama luhungba mafamdi kappaga halaki asumna wari sing asi lekai gi mi singna so hairaki loinana sikhagi machindagi su police na hangba matamda wahai sing asi imung amada asumna changbadagi siguma thawdokchi thokibani haina matam aduda thori yandona sikhibi mukta amadi mahaki mama matam aduda masa mathanda thori yandona sijaba orabasu mathanda sijaba suicide tawba haibasidi makhoigi postmortem report tu adumak leki police na inong nong na postmortem report adu nong na paba matamda mukta mahak asi miyoi amana rape tawkhiba matungda sexually transmitted disease haiba asi nupi adudasu hariba laina asi naki asumna postmortem report ta mukta thori yalaga sibani mahaki haksangida atopa dafong leramde mahak rape tawkhiba nupi amani loinana mahak rape tawba matamda STD haiba laina asi naki haiba se police ki postmortem report no palamba matungina police na yamna chingnabadagi sikhana hairapagi matungina imung aduda mahakpu rape tawki haibanina imung aduda leiba miyosing inau nongna amuk medical examination tawki asumna examination tawba aduda STD gi laina naba miyo asikanano haibasi imung digi miyoida check tawkhraba matungda police na khangba ngamki amadi imung gi miyosingda laktuna police na haram nakhoigi namau nupina imung asida nupi amabu rape tawduna nupi adu sian kre haiba wafam sidi achumba wafam ni nakhoigi namau nupina tawriba mawong mataw aduna aranba mawong amada tawkhibu orabasu mahakidi mamanabinina mahangna pendaduna tawrpa thabak amani adubu imung asida STD sexually transmitted disease harisi naba mi amale aikoina examine tawre imung asida leiba mira kanana laina asi nabagi haibadu aikoina khangba ngame sikhagi nupa bimal da police na phat onchalaga haigi kari haige bimal nang laina adu naba kyam kurege wafam sida nang kai haini matamadu bimal haigi ai thasengna luhungbagi
नुमित अमा ओइबदुदा आई यु यामना ngauki yu ngauba aduda aigi ka thong phat hangdorki thong hangdorokpada aina aigi nupi oirabo ningduna aina khodang paina chingchelu matamna mahaki mamanabi mukta oiramki mukta oirambaduda mukta su mahaki mamanabi gi nupani na aingonda thoina chairaga nganglakide soibagi oiramgani haiduna adubu mukta chatkirami mukta da aina chaksangdagi ising khajikdang purokna bahaki ising khajikdang purokna bahaibudu mangna chaksang changi matamda imungi mina irang langaga leiri matamda aina mahaku rep tawkhiba maral yazaki maral gi matungina rep tawrugi dama police na maha phaki madugi matungda police ki custody da leiringi matamda sikhalaki sikhana imung asida maral leiba mi ama maral pihaning lambadu mahaki nupamak oiram kari di upale crime haibasti crime ngasigi tangkak asida miyamna tabiraga kari loksin ba yabagi amadi kari khanabi ba yabagi haibadu tabiyu khanabi aikhoi taibang miyoi bagi kokda aikhoi aphabasu khalli phattabasu khalli kanana suna thaiba ngamde kanana so haijinba ngamle taibang miyoi ba akhoi gi kokta akhoi gi wakhalda phattaba kaya marum khalli aphabasu kaya marum khalli ai sima tawge ai masimadi kalai ai masimadi pami aduma khalli adubu masida chanabi amadi samasna masidi yade masidi yai masidi chanabi ni masidi yai yade haibasi aikhoi gi samas asina chatnariba mong mato aduda semlaga leibanina aigi wakhalnasu afaba sing adu taunanaba adu mokhone karigumba matamdani asumna afaba ngakta tawduna laklaga jaga amada soikhiduna phattaba tawrubadagi khodong thiba nangkhibasi taibang miyogi punsida phanayam thu yu ngauruduna nupi adugi khudang pairuduna chingchilurabasu mahaki nupi makni khalluduna chingchilubani hairaga wafam adudagi na thairamlagadi thawdok asi thoklamloi aikhoi taibang miyoibana afaba ngakta khallabasu phattaba khanbasingi manungda phattaba sukhan khande haibadi kanasu yaro phattaba adum khalli phattabadi na thairaga afabadu ngakta chatnana bonai haiba wafamsi taibang miyoibagi wakhal khalliba sing punamak loina oiragadi taibang miyoiba haiba miyoiba kanglupta tindana sagi kanglupta tilammasu yai wafam sing asidagi loksan biraga crime reports diamond radio na pothok chariba episode asing asigidi matang asida lusinjare mathangi episode ke samam pudan laksage wakhal leita biu pungning thathabiu sandok chariba crime reports ta dom support to biu haujikidi james haigur jamna amuka sohana tabiriba sing